अहानबदा मरुब पाव इम्फाल ईस्ट डिस्ट्रिक्ट की अंद्रो पुलिस स्टेशन की मनुंग चना लैबा यारिपोक तुलिहल अवांग लेकाइदा युम अमा मैना तुमना चाख्रे मियोय अहुमसु असोपन नंख्रे बीजेपी की मिरेप ओइना राज्य सभा की मिखल थेंगनरिबा इनिंग थौ लेसेम सना जाउबा लेंगा की थौसिल अमना मोइथेम तौबनी हाइना द प्रोटेक्शन एंड प्रिजर्वेशन कमिटी मणिपुर न यानिंगदबा फोंदोख्रे अमदी साथीरबा कोरोना वायरस ना थोखनबा कोविड-19 मरम ओइदुना मालेमगी तोंगान तोंगानबा लेबाक सिंगदा सीखिबा मिगी मसिंग लिसिंग मंगागा चनिपान गा कुंथ्रा हुमदो यौख्रे खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबिरिबा पुनोपु एलिजाबेथ ना तराम नोकचरी हौजे म्यामदा पाउ खंदोकना पिजरी ngarang numidang pung 3:15 rom taba matamda Imphal East District ki Andro Police Station ki manung chana laiba Yaripok tulihal awang lekai da electric short circuit tagi haurakpa maina yum ama tumna chakhibaga loinana lupa lakh hungrong ki mal chak amarum tangoi onkhrai yum mai chakpa gi thogdo aduda mioi ahumsu asopa nangkhrai थौदोक थोकफम दगी फंगबा पाउगी मतुंग इना मई चाख्रबा युम अदो मकक मयुम हसन अहमद अतोपमिंग एमडी इबोसो चही यांखैनिपान अपोकपा लेखिद्रबा एमडी हसन कौबा अमगिनी हाइरी युम्बु ओइरिबा मकक मयुम हुसैन अहमद यारिपोक हाइड्रोपोपी दगी हौजिकना यारिपोक तुलिहलदा युम होंगलक्लगा लेबने मई चाख्रबा युम अदो महाकी नौना साबा युमनी हाइरी लाइबक थिबा थौदो अदुदा सनालुपा फर्नीचर आइटम इलेक्ट्रॉनिक्स की पोलम सिंग अमदी सेन यावना लुपा लाख हुंफुरोम की माल चांग अमांग अता थोखन बिबदा नतना युम्बु एम के हसन अमदी महाकी मचानुपी अनिसु असोपा नंखे मई चागले हाइबा हेक खंगबग लेकाय दुगी मियाम चंगदुना मई कनबगी थबक चथखिबगा लोइनना थौदोक फमदा खुदकता थौबाल फायर सर्विस की फायर टेंडर गाड़ी अनिसु लाक्तुना मई कनबगी थबक चथखि अमरोमदा युम मई चाकपगी थौदो अदुगा मरी लेनना मियामगी मिफम अमसु पांगथोखि मिफम अदुदा सरुक याखिबा सैक्रिफाइस यूथ डेवलपमेंट ऑर्गेनाइजेशन SYDO की प्रेसिडेंट सु ओरिबा लेकाइगी मियोय MD अरिफना आइखोगी पौमीदा फोंदोरखिबदा अवाबा ताराबा इमुंग असिदा लमदम मसिगी CSO सिंग पुक्चेल सावरबा मियोय सिंगना तेंगबांग पिबियु लोइनना मरी लेनबा लेंगाकी अथॉरिटी सिंगनासु मिटिंग चंगबिदुना तेंगबांग बियु हाइना मरी लेनबा सिंगी पुकनिंग चिंगसिनखि लमदम की पुवारी इपा इपू हाक्तक्तगी निंगथौगी चारो सुरोलनी हाइना मतम संग लमदम की मियामना इकाई खुमनब उतुना लाखलिबा इनिंगथौना हंदक खंगहौदना BJP लेंगाक्ता याउदुना लाकदोरिबा MP की मिखलदा BJP की मिरेप ओइना चोंगथोरकपा असी लेंगाकी पॉलिसी अमना इनिंगथौबु मोइथेम तौबनी खोंगथांग असी अथुबा मतमदा हंदोकपियु हाइना द प्रोटेक्शन एंड प्रिजर्वेशन कमिटी मणिपुर की एडवाइजर M पूर्णिमा सिना ngasi wahengbom lekai da leiba PPCM की ऑफिस पांगथोखिबा पाव की मिफमदा फोंदोख्रै इनिंग थौबु मतम अमदा कनाना मतेंग पांगखिबगे हाइबदु मतेंग पीखिबा लमदम असिगी लुप कुंथ्रानी थोय खक्तना खंगनी चिंगमी तमी खक्तना तना मपालमगी मियोय कयाना लमदम असिगी निंगथौनी हाइना कोक नोंदुना इकाई खुमनाबा उलिबा असि पार्लियामेंट की मिहुत ओइरबा मतमदा इनिंग थौबु कनाना इकाई खुमनाबा उत्पिरकनी वहांग असिगा लोइनना PPCM की इमा इबेल एडवाइजरी बोर्ड की मेंबर्स सिंगना इनिंग थौबु महाकना थांगजिलिबा खोंगथांग असिदगी हंदोकनबा वाफम थमलकली पुआरी की दमकता इनिंग थौबु अखोई इसोर नेना अखोई खुदिंग मंगना लाचरी इनिंग थौबु ngasi इनिंग थौना कैसु लेत्रबा सही अमनिगी राजनीति तुदा मणिपुर सेमनी हाइबसे इनिंग थौ मदु ओइबे यारोय मणिपुर की पुआरी मांगन बिरंगनो तुंगदा हौरकदुरिबा सांग अमा मतमदा निंगथौ पालंबा लेबा अमगी पुआरी मांगन बिदना निंगथौ इनिंग थौना लेपिबा फिरेबसे खुतकता हंदोकपियो हाइदना इमा ओइबिसिंगना इनिंग थौदा मिटकी पियाउना हाइजबसिदा इनिंग थौना खोइबु नुंसिबिरंबा इनिंग थौबु खोइना नुंसिजबसे पुंसि सुप काइनदना पुआरी की दमकता लेपसी हाइबसे तमजरी सेसो मैमदा हंगमदना हेक्ता माकी करीदगी पंगधरुरिबनो इनिंग थौ अमगी मगुनसे खुदक मांगहलीसे अखोई यानिंगदे अदुना माकसे थुबा मतमदा अखोई इमा मयाम सिंगसिगी वखनसे थादहलगा माकसे बोटसे
ꯂꯦꯞꯇꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯣ ꯑꯩꯈꯣꯏ ꯉꯥꯛꯍꯟꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯒ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯟꯖꯔꯀꯥꯟꯗ ꯅꯤꯡꯇꯝꯕꯒꯤ ꯐꯤꯔꯥꯜ ꯑꯃꯈꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯥꯏꯖꯔꯤꯕ ꯑꯁꯤꯅ ꯂꯦꯡꯗ꯭ꯔꯤ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯐꯝꯗ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯊꯝꯖꯕ ꯑꯁꯦ ꯃꯥꯡꯈꯤꯅꯕꯒꯤ ꯃꯁꯛ ꯑꯃꯈꯛ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯦ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯁꯤꯡꯆꯦꯞ ꯊꯥꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤꯕ COVID-19 ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯃꯤꯟꯅꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ PPCMꯒꯤ ꯀꯟꯚꯤꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ngasi numit ini humni gi mamang de gi manipur gi kanoda yamna akanba issue ani kha khaitare man coronavirus gi matang da manipur miyam sing sigi thamoi da yamna panic oiba aduga yamna nungai ta ba haitare adu mataw do mu thoi aduna aikhoi bunna aikhoi leibiri ba manipur da leiriba punna mipum khudum na coronavirus gi maram da mamuta na khangbi ra information lawbi ra aikhoi coronavirus gi ngak thok minena ba koi punna khona minisi haibo wafam mama hanbada protection and preservation committee manipur gi maikai digi manipur gi nungsi jara ba ikai khunajar ba mipum khuding mapum da thamjari International Rivers Day ga mari leinana Area Fishermen Union Manipur Alafum na mapung oiba thodang loduna Nambul Turel ki Loktak Patat itin fam oriba Loktak ki mafam sing amasung Nambul Turel Maril sengdokrai Nambul Turel Maril sengba aduga mari leinana Union gi maikai digi Manipur gi sahar kaya fauduna lagliba Nambul Turel gi Maril asi free flow haiba thimda sengdokpani Hariba Turel asi matam kaya dagi Manipur lengak na amadi Manipur Pollution Control Board nasu yengsin bidana leiri Loinana Nambul Turel gi thabak paikhanaba project kaya su ina program amata paikhat bidaba maramna Nambul Turel asina putharakliba amot akai plastic sing asi marol naina laisin khiduna Loktak ki ising modhanbagi achoba maram oiri masina Loktak pata Tangzaduna hingzariba nga uchek miyoiba yauna atopa thawai panba jiba kayada khudong thiba thokhali North East India gi oina amata ngairaba fresh water lake asi kandaba yade Loktak padasi Ramsar site ama oina laukthokhraba patni padasi noma gi fibam soksilakli Nambul Turel Maril asi ningthina sengdoktuna NHPC gi main canal da Jatnana ba haiduna Yonenasana International Rivers Day ga mari leinana khongthang asi paikhatpani haiba wafam sing phongdok nakhi Handak da loishin khiba Yausang Sports Meet ki manung chana Imphal East ki Porompat Police Station ki manung chanba Bamon Lekai Mangi Makhong Club na sinduna pangthokiba Sports Meet da angang oriba nupi macha yauna mapung marai faraba nupi singna churup thakpagi athoi ahen tanakhiba du yamna mathong huktaba amadi moral yaudaba thabak amani haina Ningol Club hairokna yaningdaba phongdorakli Masiga mari leinana club asigi secretary general Sophia Khundongbamna pangthokliba changdamnaba aduna lamdam masigi Ningol oibi singbu nisagi ipakta chathanaba honaba thawong amani haina lawroidabagi maram leitei Asigumba mathong huktaba thaba asibu tawfam thokpa Yausang Sports ki athoi ahen tanabagi manung chaliba Bamon Lekai Mange Makhong Club ki mathakta mari leinaba lenga ki loisang amade Law Enforcing Agency singna ain gi oiba thabak lokhatpiu ngasi maklamda masigi naha kaya nisagi ipakta irak natuna khunai asi leikha tana mangtharakpa yabagi akhiba leiringai cherak asida asigumba tawhaidaba thabak sing asi matam chana thinghoba mathau tai haki Imphal East District ki Porompat Police Station ki manung chana laiba Bamon Lekai Mangi Makhong Club na sinduna Yausang Sport ta machalama oina nupi singna chur thakpa gi competition lama hapsilakli basi yamna laibak thiba amani masi ekona social media da thengajare masi yamna laibak thiba amani nupi khunai bu mahanana ba nupi khunai bu mathatna ba aron bala lalong ama chatharakoni haina Ningol Club hairokna chingna da bangam de masi lau da bangam de Netra Kumba lising ni tara mapanda saruk yakiba miyoi singi anok sing yenthopagi thoram ama ngasi Palace Compound da leiba Bal Vidya Mandiri da pangthokrai Saksam NMO amadi Seva Bharati
Bharati ahumna mamang chahigi December thada numit marini chupna pangthokhiba netra kumbha lisingni taramapanda mioi kaya lemna mit check tawkhi madugi makha tarakpo oina mathau taba anoksing adu ngasi yenthokkhibani anoksing yenthokpaga mari leinana netra kumbha gi ko convener H Jadumani na hakhibada loop ahumna mamang chahigi December gi tang nipan taramanga kunithoi amadi kunmapanda pangthokhiba lemna mit check tobagi kem ama pangthokhi kem adudagi layeng khiba mioi kaya adugi mit sokpagi changi matung ina mathau taba anoksing lemna pibani chaurakna anok lising amaga chatrat ka humfu mari rom yenthokani haiki ado aikoi anok masing asi punna 1764 aikoina yenthok jagador ba anok asi loina na ketrek kisu aikoi operation chatha jari kana gumba ketrek operation tobi hokda ba yawlo su aikoi gi jenimsa lengbiraga aikoina arrange to dana loijare aduga ketrek sing du su free da operation ba ai mayam gi media gi khuthang da su aina mukachu ningsing jari akoi bagi saktam kai handana duna mioibaga mahosaga naksinaba mari thamnaba amadi lamlaki sa uchingak senduna thamnabagi wakhalonda ngarang Environmental Force on Grassroots Level Fogalna Ukhrul District Working Journalist Association ga kusam naduna Ukhrul District ki Langtang Village da bird watching ki thoram pangthokrai thoram maduda St Joseph College Ukhrul gi mahiroi sing su saruk yakhi pangthokhiba thoram maduga mari leinana Enfogalna President Enfogalgi President Yang Saizana Fongdokhibada mahosagi saktamda uchek sing yengba sina miyamgi pukningda lamlaki sa uchek singbu nungshibagi ithil fahonba ngamgani kanagumba miyoi kharana lamlaki sa uchekpu chinjak oina sijanaba yauna isagi hainabi amagum hatpagi thabasi hanthahanduna makhoibu ngak senduna thambada hena mateng oiragani Hauzik Fawada and Fogalna Lokalakpa Khongthangi Saruk Ama Oina Kahum Langtang Village area da uchek makhal yangkhai hena masak khangdokpa ngamlei Malemgi oina honglakliba ainga sagi fiba masida lamdam masida su tapna sabagi chang hengalakpadagi matam kharagi matungda thaknaba yauna nungtigi punsida sizinagada isingi awaba mayok narakpa yabagi mipaiba leire lamdam masida leiriba tudel sing tapna kangsilakpagi fibam ama mayok narakpa jingi lamda cheliba isingi khong sing kangsilakpa maram kayadagi lepalaitana umang sing kokthokpana na loinana nongzu tha matamda nonggi ising marang kaina yoksin naba matik chaba thoksil thorang paikhattabana nongzu tha matam loikhibaga thaknaba ising yauna nungtigi sizinnagadaba ising darkar oiba changda fangdabagi awaba adumak mayok nabagi fibam leiri pumnamasi yenglaga mari leinaba authority singna nonggi ising yoksin nabagi wakhalon khaktada mai onsinbagi mathakta mathau karamna Chahi chupa afaba ising marang kaina leihanduna miyamda fanghangadagi haibagi chapchaba thausil paikhatpa mathau tari masigi mathakta miyamna su ising likna sizinabagi hainabi thambaga loinana umang kokthopagi thabak leptuna chingi mafam singda umang yokhatpa mathau tari Kakching District ki manung chana leiba wangu Sandangkhong Litan Makhongdagi haukiba chahi lising ni taramapan gi December ani dagi Professor Khanduna chatliba chahi lising ni kungi January 13 dagi Banaras Hindu University da Geology gi Professor oina thabak tawriba oinam Kingston bu okpagi thoram ama ngarang wangu Sandangkhong Social Welfare Youth Club na sinduna pangthokrai thoram aduga mari leinana oinam Kingston singna fongdokhibada Khunggang ama laikai ama chawkhat hanba haibasi haugalakliba angang singna mahai masingda thawai yauna hotnaba mathau tai The Cultural Forum Manipur Sinduna All Assembly Rota Leiba Hindi Parisat ki holda nongmagi oiba yening saidin nabagi thoram pangthokrai saidin naba adu Sahitya Parisat North Delhi gi Manipur Language Advisory Board ki convener Nongmai Them Kiran Kumar Singh amadi forum asigi President Professor Huirem Bihari Singh na athoiba mithunglen Singh oina saruk yaduna pangthokhi ngasigi thoram aduda punna aiba chamarom su saruk yakhi CUT Films Production ki mangarak shuba oina puthokpa Manipuri feature film Machanupa ahum amadi ahing asina loidringai ki yaifa thoni thoram ngasi Yarel Pata leiba Kombirai Garden da pangthokrai
Suti Films Production ki Chairman Manau BMM, Manipur Film Forum ki Chairman S. Mangoljau amadi Kiran Kumar na thauram ki maru oiba myoi sing oina saruk yaduna pangthokhiba thauram aduda Production asigi Chairman Manau BMM na thauram asigi nungi oiba wafam kaya phongdokhi. Seuti Films na puthokadauba film ani asi mai pakpa film oidana Manipuri film gi haujik sitharaiba Manipuri gi film gi handharaiba sida film ama oibada miyam da phangba nungaiba film ama yengubada miyam da kanaba tung koina ingkhalaiba naha singna adudagi nupi singna adudagi ahallaman singna gyan taba singna pumnamakna yengbada anouba mahau oigadaba lamdam sigi Manipuri nes oibagi wakhan pokadaba lamdam sibu nungsigadaba lamdam sigi nupi gi mawong matau nupi gi lamsat nungsigadaba aduguma film sing ni haidana ai thamjage. Sathiraba coronavirus na thokhanba COVID-19 na maram oiduna malem gi tongan ba leibak singda sikhiba migi masing ngasi ayuk fawbada lising mangaga chanipan ga kuntra humdo yokrei amaromda coronavirus positive oiba migi masing leptana hengalaktuna ngasi fawbada lakh ama lising yang khai taruk ka chahum ga marifutara taruk sukre aduga mioi lising humfutara humdoiga chamapan ga humfunipan na laina asidagi fagalaktuna mahusagi punsida hingba ngamkrai. India ki oina tamthiraba coronavirus na mioi ani sihan khibaga loinana COVID-19 positive oiba masing ngasi fawbada chamaga ani sukhrei hauji fawbada laina asidagi fagalakhiba migi masing mari oiri amaromda coronavirus na sokhalaba mapalebak singda leikhiba India macha sing leiba asida puraknabagi khongthangi saruk ama oina nauna coronavirus ki epicenter oriba leiba Iran dagi mahiroi chaniga taramathoi yauna punna Bharat macha chaniga kuntra Air India ki akhanaba plane amana ngasi leiba asida purakrai Iran dagi purakhiba Bharat macha sing adu numit tara marini di Chola area da leina Indo-Tibetan border police ki camp da quarantine tawduna thamlagani hairi. Pakistan ki Islamabad ta pangthokodoriba South Asian Association for Regional Cooperation ki Kunshuba mifamda member leba ama uriba India ki Prime Minister Narendra Modi na ngasi video conferencing ki kuthang da saruk yagadori khongthang asi COVID-19 ki matang da lokhalakpa section thorang ki saruk ama oina miyam tinba thoram sing hanthana bani hairi hauzi amu sanabagi pau. Imphal District Bodybuilding and Fitness Association asinduna Singzamai Waikhom Lekai Badminton Mini Holda ngasi pangthokiba taramapan shuba Mr. Imphalis competition da Lions Gym Kwakaithel Haino Khongnembi ki sanaroi singna team champion oikrai pangthokiba competition aduda Junior overall ki title da Risikanta Chandam Women's Physics ki ahanba position da Malem Leima Thokchom Master Overall title da Dusanta Takhelambam aduga Senior Overall gi title na Akoizam Ratan Kumar Khankibaga loinana makok mathang ta kharba singda manamathum sing yanthokhi. Loisalakpada maruba pawmukhan apizari. Imphal District ki Andhra Police Station ki manung chana laiba Yaripok Tulihal Awang Lekai da yum ama maina tumna chakrai miyoi ahum asopan nangkrai. BJP ki mirep oina Rajya Sabha ki mikhal thengnariba ining thau lesemba sana jawba lenga ki thausil lamana moithem tawbani haina the Protection and Preservation Committee Manipur na yaning da phongdokrai. Amadi sathiraba coronavirus na thokhanba COVID-19 amaram oiduna malemgi tongan ba libak singda sikhiba migi masing lising manga ga chanipan ga kuntra humdo yokrai.
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ